Terrorism amadi irang hengalakpadagi US citizens sing India ge North East Maru Oina Manipur da Chattanaba Paotak Pikhre United States level to travel advisory issue taukhibagaloina India ge wanglongpok Maru Oina Manipur da United States ke citizens sing na yari makai Chattanaba khanghankhre Haidibasi Maru Oina Manipur da Kanglup ki oiba thokliba violence amadi crime sing amadi India lengakta yaningdaba fongdok liba kaya asig yenglaga Manipur da Chattanaba khangalakpagaloina United States lengak ke employees sing na Manipur da chatringai mamangda mari leinaba authority dagi ayaba logadabani haidi loinana US lengak ke officials sing na Sikkim amadi Arunachal Pradesh chatringai mamangda hana ayaba lobagaloina Assam Mizoram Nagaland Meghalaya amasung Tripura gi capital city singi wangmada chatringai mangoinana ayaba logadabani hainasu India Today NE gi report amana haidi